Kuki Kulai Pibesing of Fakiba Naga Taruk Shiram Lagani Haina Thajanari, Deputy Minister Nemcha Kipgen Center Akanba warning toukhre, Nagasing the Nemcha Kipgen Pamtadunaba demand toukhre heba report ama media sing the Tonaraki. Haukiba me Tarahum do the Kangpopi district ki Lairon Wi-Fi kul Pau Dunalakiba, Konsa Kulgi Liang Mai Naga Kun Kuki Kulai Pibesing of Fazin Krava Matung, Nupi Angang Yauna Mioi Taraga Marit Haduralaka, Pastarama Yauna Liang Mai Naga no Pataru Fazin Tamoki Badu, Kuki Kulai Pibesing the Hakchang Haina Thajanari. Presta Pangba Thajaningai oiba pawamagi matungina center gi maikei Akanba pressure pirakpadi gi Kuki Kulai Pibesingna hatolaga masa phangdanaba losinkraba liangminaga taruk adugi Hakchang sinnaraknaba thaurang tawba loikhriari thaba sigidama Kuki National Front Kuki CSO amadi KNF ki kedar singna matau kramna asibakchang singnaga singna sinnakhigedagi haibadu khanabawkhre Naga taru hatpada senabasing hakhengna puthokpa tawdana Sadar Hills Chief Association natragana Kuki NP Manipur gi maikei digi United Naga Council UNC amadi Naga People's Organization NPO gi kuthangda wari sanaduna asiwaksang sinnarakpa yari karigumba asiba Hakchang puthokluраga Nagasing gi maikei digi laman khumbagi mawongna Kuki singna khut tharakpa yadanaba state amasum center government ani gi maikei digi Kuki sing aswapan amang ata yariba makai nanghandanaba lokhatpham thokpa siksing thorang lokhatlaba matung asibakchang sing sinnarakpa ye hedi Amaromda Manipur lenga ki maikei digi me tarag humdoi digi horaga ngasi phawbada satharaliba irang asida leikhidraba thadau pastor ohom zawjang tekta leikidaba chiru khunja amamadi konsa khulgi liangmai naga taruk ki ex gracia laukthulaga irang sakthurakpa hanthanaba thawrang sing lokhalak yai hairiba thawrang asi nongmanini gi manungda lainga ki oina sem saba loiraba ye haina pawsna makha report tawri ningsing bayabadi lairon Wi-Fi gi nupi khunja sing na pharaba matung naga misam sing asi Kuki Kulai Pibesing the Kushinabani haina mamang Kuki sing na phajilubadagi thadorakraba konsa khulgi khunja sing na media phongdokpa lekhi mara sida United Naga Council gi maikei digi Kuki sing na phajin khibadagi mafam khangdana leiriba naga taruk ki akupa warol phongdokladuna thiba khangdana leiriba Dilip Thiumai si mahaki loina bi amadi masa nupi ga punna satlingai me tarahumdoi da punna phaminakhi phaminabani tungda nupi amasu masa nupi thadoradaga Dilip khaktamak phajilaga thamokhi Ribarel Dr. Manu Thiumai car registration number MN05A 7501 dagi maki loina bi kasai Loubiyu mai amadi masi konmila amadi imung manunggi naknaba miyoi Laision lama amadi Rosie lama ga pun laimakhong tana lakpi ki lambida Kuki singna phajin kibani Phenri lung sawang hairiba miyoi sina auto rickshaw registration number AS11CC 7414 for the market loinabi we bon liu sawang amadi mari mata thukpa salung king liu sawang pawang bonil liu thiumai lunglei liu bariam Whitmel liu Thiumai amadi dengam liu abon mai ga puna satlingai da fakhibani pastor Kenpi bona laimakhong tamna Pulsar motorcycle registration number AS04W5917 da Henrong week Thiumai ga puna satlingai da fakhibani Dilip Thiumai gi oina konsa khul tamna scooty registration number MN06SH3096 da maki loinabi Win liu Thiumai amadi Piglibi masanupi ga puna satlingai fakhibani Kali Wangbau abon mai na konsa khul tamna auto rickshaw registration number MN01Y3570 da satlingai na fakhibani phajin khiba miyoi tarwasi tuan ba gari manga da laimakhong amasum masagi khul tamna lakpagi lambi da khunja sing ahan bada pharaba matung kona Kuki Kulai Pibesing khusinakibani haina thajanari asumna sakhi ki agi mamang na phakhiba naga taru asi Kuki NP Manipur na khangdi haina singdoklaga mi phaba senari bising kankhana bohonari haina UNC gi maikei gi maral siri Kuki NP gi maikei gi nungthil pawop ta miya mamang na phakhiba naga taru adu Kuki sing gi makutta leiti amasu makhoi phaba gi matang na khangdi haina thaidokna bohonari bisi yamna singnaningai oi Athubada Faziliba Muising as Angam Yaudun Tadorokadavani Hena demand to Polycravani Adominama Kuki singi Maikedi House Pabi or in a Naga no Patarok Pakraga Bapam Kangdana Lady Visigi Matanga Wapamata Fondo Paletri Hensu Paumana Makatana Fodorakli
Nakala Marom Tangkul Sanau Longna Manipur Lengaki Deputy Minister Nemcha Kipgen Minister Pamdi resigned over the Bani Gonsa Kulgi Kunzatar Mapum Kangdan Lady Vashir Sienri Baken Eki Lusing Basi Minister Nemcha Kipgen Mapu Revoivina Military Lusing Bamagi Nupina Deputy Simgi Pampaiba Madam Sadi have Wapam Satamaki Thadoractriba Naga Taruk Umang the Tiraga Matamangale Sugi Lusing Basing Pardon Poto Hangadavani Lufani Thasiki Tara Hundoida Koki Kulai Pai Singing Hani Signava Singna Thado Sersky Lusing Biana Mio Hum Hat Kraba Matunda Nagana Thado Singadu Hat Pani Haina Tashindu Numitu the Nagagi Mio Taragani Pan Kukishna Paki Madugi Matunda Mio Taragani to Thadoragla Matunda Lemhova Mio Taruadu Nasi Pau Tipa Kangana Lakli Sanglava Numitari Nesi Security Force Singnabama Pumsing the search operation Tauduna Laki Singi Asukpo Umang Kaya Sangduna Tiri Mashida Federation of Home Palace Volunteer Force ki Maikadigi Tamning Badi Miadasigi Remote Party was Sugi Lusing PS Hockey Pupaduna Wong Pong Toraga di Faki Vising to Sweden Pangani Nakalamarom the India government Sak ising piduna salary piduna mayu Makai Sabiduna Yok to Tambo even India Langaki Maikadi Wapum Amatamlakumatamda Punkai Padana Paki Visinga to Sweden Potorakani Adubo Taurang Singer Sipakat Pegi Mahuta Umang the Tirabamata Mahale Haina Federation of Homi Amadi BBF Manipurgi President Singna Kuyak Piduna Tadurapa Zero Madas Fundurakli Kayarak Hana Laura Basu Tado Kidraba Nagataru Cookies na Tadoraknaba Mapam Kyara Kongjang Sikhre CM na Prathana Taupiu Hairakliba Wapam of the Tabakti Amata Taudana Matanta Isorning Laga Puk Talak Bra Yangbiu Kunjasing Kangpokpi District Manungsana Lairiba Lairon Wi-Fi Cookie Village the Liangmai Nupatarukpu Lairon Wi-Fi ki Kunjasing na Padana Cookie Theory Sinda Kushinaki Badigi Nasi Pau Mapam Kangdana Lairiba Naga Puruki Nupa Taruk take the guidance Hadurakadabani Haina Lamnamasigi Tuan Mapam Kara Wakat Mipam Sang Sikhre Amadi BNW Kolaukia Sulaukri Sang Sinkiba Kongjang Singaduga Mari Lainana Kangla Tongbi Bazar Kabul Range Naga Women's Union Kangla Tongbi CSO Amadi Nagnatari Bukunja Singaloinaduna Sang Sinkibu Wakat Mipamaduga Mari Lainana Kabul Range Liangmai Women Union Gi spokesperson Agaliu Marian Maina Hakibada, Lambda Masiki Mapi Mapa Moedibus Minister Yumnam Kemsana, Lambda Masiki Miambu, Apangwa Prazam Oina, Ubra, Fazin Kiba Nupatar, Udubutik, the Kaidan Tadornava, CM Amoina, Lokat Pumtoko, Extra Lokat Piu Haina, Hybrid Ishorgi Mapamna Pratana, Tobu Haina Hedekli Wapamadu, Kari Karamba Wakalundik Hedekli no Haina Sanki. Koki extremist group singa sathaba su abrogate tawgadabani haina PM da memorandum pisingkhri Koki militants na hostage oina fazin kiba naga taruk adu athupa matamna thadoraknaba center na hiramasigi matana miyeng sangduna thabak pekatpiu Koki extremist group singa tawnakhiba su agreement khudak abrogate tawgadabani haina Ngarang Naga Women's Union Prime Minister Memorandum Pisinduna Taksingkri Haukiba Me Taraganipana Kukizo Council Gi Maikaidigi Su India Gi Prime Minister Memorandum Pisinduna Naga Groups na hosties Wena Fazin Kraba Kuki Mahairwe Ahum Yauna Puna Kuki Gi Miyoi Taragamari Athuba Matamna Thadoknaba Sentana Mathau Taba Thabak Sing Lokhat Piu Haina Su Memorandum Pisinba Laikhrabani Hena Pau Muna Makatari